ꯑꯗꯣ ꯍꯛꯆꯥꯡ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯇꯧꯋꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯄꯥꯈꯠꯂꯨꯔꯦ. Good morning guys, welcome back to my channel. ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯦꯅ ꯈꯜꯂꯤ. ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯤꯀꯣ ꯑꯩꯈꯣꯏ ꯁꯤ ꯃꯩꯒ ꯊꯥꯟꯕꯒ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯗꯣ ꯄꯥꯏꯁꯤꯜꯂꯛꯑꯕ. ꯑꯗꯨꯗꯤ ꯁꯤ ꯃꯨꯠꯊꯠꯂꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯥꯗꯁꯨ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯑꯦ ꯍꯥ. ꯑꯗꯒꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤꯗꯣ ꯃꯩꯗꯨ ꯃꯨꯠꯊꯠꯂꯦ, ꯑꯗꯒꯤ ꯇꯤꯚꯤ ꯉꯥꯛꯇ ꯊꯥ ꯌꯦꯡꯉꯦ, ꯃꯗꯨꯁꯨ ꯇꯤꯟ ꯃꯌꯥꯝꯁꯤꯅ ꯄꯥꯏꯁꯤꯜꯂꯛꯇꯅꯀꯣ ꯐꯃꯨꯡꯁꯤꯗꯕ. ꯑꯗꯒꯤ ꯃꯩ ꯃꯨꯠꯊꯠꯂꯒ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 30ꯃꯨꯛ ꯂꯩꯕ꯭ꯔꯥ, ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯔꯦꯀꯣ. ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯃꯩ ꯑꯃꯨꯛ ꯊꯥꯜꯂꯀꯥꯟꯗ ꯃꯨꯠꯊꯠ ꯐꯔꯦ. ꯇꯤꯟ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯗꯣ ꯄꯥꯏꯁꯤꯜꯂꯛꯄꯩ ꯋꯥꯅꯤꯗ. ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯣ. ꯑꯩ ꯆꯥ ꯂꯣꯟꯒꯦ, ꯆꯥ ꯊꯛꯀꯦ. ꯄꯨꯡ 5 ꯇꯥꯈ꯭ꯔꯦ. ꯁꯤꯁꯤꯅ ꯏꯅꯥꯎꯄꯤꯅ ꯁꯥꯏꯌꯦꯅꯀꯣ ꯌꯨꯕꯤ ꯂꯗꯨꯅꯤ. ꯅꯍꯥꯟ ꯂꯥꯏꯒꯤꯗ ꯀꯠꯄꯗꯣ. ꯍꯥꯎꯔꯦ. ꯁꯪꯒꯣꯝ ꯂꯩꯔꯝꯗ꯭ꯔꯦ, ꯁꯪꯒꯣꯝ ꯑꯝꯇ ꯂꯩꯔꯨꯒꯦ. ꯀꯩꯅꯣ? ꯌꯨꯕꯤ ꯂꯗꯨ. ꯁꯤꯗ ꯃꯤ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯦ. ꯍꯧꯖꯤꯛ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ, ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯀꯧꯗ ꯌꯥꯔꯔꯣꯏ. ꯁꯁꯤ, ꯁꯤꯗ ꯃꯤ ꯑꯃ ꯇꯥ ꯂꯩꯔꯝꯃꯦꯅꯦꯍꯦ. ꯅꯣꯏꯒꯤ ꯇꯤꯝ ꯂꯥꯛꯇ ꯌꯥꯔꯔꯣꯏ. ꯅꯠꯇ꯭ꯔꯒ ꯑꯩꯅ ꯑꯣꯏꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯊꯣꯛꯑꯁꯤꯔꯥ? ꯑꯩꯁꯨ ꯈꯔ ꯃꯈꯩ ꯑꯗꯨꯝ ꯈꯪꯅꯤꯁꯦ. ꯁꯥꯟꯅꯄꯣꯠꯅꯤꯗ. ꯑꯕꯦꯝꯃꯅ ꯍꯨꯟꯆꯦꯟꯕꯤ ꯑꯣꯏꯔꯝꯒꯅꯦꯕ. ꯕꯦꯕꯤ, ꯁꯦ ꯅꯪꯒꯤ ꯃꯤꯁꯦ ꯃꯆꯧꯒꯤ ꯇꯤꯝ ꯀꯧꯈ꯭ꯔꯕꯅꯤ, ꯂꯥꯛꯑꯅꯤ. ꯇꯥ ꯂꯩꯔꯝꯃꯦ. ꯇꯨ ꯈꯪꯉꯕ? ꯃꯆꯧꯒꯤ ꯇꯤꯝ ꯀꯧꯈ꯭ꯔꯕꯅꯤ, ꯃꯆꯧꯅ ꯂꯥꯛꯑꯣꯅ ꯍꯥꯏꯈ꯭ꯔꯕꯅꯤ. ꯀꯥꯏꯗ ꯂꯩꯔꯤꯒꯦ ꯈꯪꯗꯦꯅ ꯁ꯭ꯇꯣꯛꯀꯁꯦ ꯑꯩꯈꯣꯏ. ꯑꯩꯈꯣꯏ ꯕꯥꯁꯦ ꯁꯥꯏꯀꯜ ꯊꯤꯕꯗ ꯋꯥꯖꯔꯕꯅꯤ. ꯀꯩꯅꯣ? ꯁꯤ ꯅꯍꯥꯟꯒꯤ ꯀꯩꯅꯣꯗꯨꯅꯦꯕ. ꯀꯗꯥꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ? ꯁꯤ ꯍꯦꯛꯇ ꯇꯧꯕꯅꯦ. ꯊꯣꯛꯂꯦ. ꯍꯥꯏꯁꯦ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣই ꯗꯤꯂꯤꯚꯔ ꯇꯧꯗꯕꯅꯦꯕ. ꯁꯤꯗ ꯄꯣꯠ ꯑꯃ ꯂꯩꯔꯤꯕꯀꯣ, ꯔꯤꯆ ꯁ꯭ꯇꯣꯔꯅ ꯌꯣꯟꯕ ꯑꯃ. ꯃꯗꯨꯗꯣ ꯑꯃꯨꯛ ꯗꯤꯂꯤꯚꯔ ꯇꯧꯔꯕ꯭ꯔꯥ, ꯁꯤꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ. September 5 ꯀꯥꯏꯅ ꯍꯥꯏꯔꯛꯄ. ꯁꯤ ꯕꯥꯏ ꯅꯥꯎ ꯇꯧ ꯌꯥꯔꯕꯣ? ꯌꯥꯔꯦ. ꯌꯥꯗꯤ ꯌꯥꯔꯦꯕꯀꯣ. ꯁꯤꯗ ꯗꯤꯂꯤꯚꯔ ꯇꯧꯗꯦ ꯍꯥꯏꯅꯦꯕ. 79001ꯅꯤꯅ ꯁꯤꯗ ꯗꯤꯂꯤꯚꯔ ꯇꯧꯗꯦ ꯍꯥꯏꯅꯦꯕ. ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇꯧꯗꯦ ꯍꯥꯏꯅꯦꯕ. ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ 79001ꯗ ꯇꯧꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇꯧꯗ꯭ꯔꯦ ꯍꯥꯏꯅꯤ. ꯄꯤꯔꯦꯗꯣ. ꯃꯗꯨꯒꯤ ꯄꯣꯠꯇꯨ 24/7 ꯀꯩꯅꯣꯅꯦꯕ. ꯑꯗꯨꯝ ꯀꯣꯜ ꯌꯥꯏ ꯃꯣꯏꯒꯤ. ꯃꯗꯨꯗꯣ ꯍꯪꯅꯈꯤꯁꯦꯕ. ꯍꯪꯅꯕ ꯑꯗꯨꯅꯦ ꯀꯣꯜ ꯇꯧꯔꯒ. ꯑꯇꯣꯞꯄ ꯁ꯭ꯇꯣꯔꯅꯦꯕ. ꯍꯥꯏꯗꯤ ꯑꯦꯃꯦꯖꯣꯟꯒꯨꯝꯕ ꯑꯗꯨꯁꯨ ꯅꯠꯇꯦꯕ. ꯌꯥꯝ ꯆꯥꯎꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯇꯣꯔ ꯍꯥꯏꯇꯥꯔꯦ. ꯄ꯭ꯔꯥꯏꯚꯦꯠꯅꯦꯕ, ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣꯅꯦꯕ. ꯑꯩꯈꯣꯏ ꯅꯍꯥꯟꯒꯤ ꯁꯤꯗ ꯂꯩ ꯃꯌꯥꯝꯗꯣ ꯁ꯭ꯋꯥꯏꯗ ꯊꯅꯝꯃꯤꯗꯅ. ꯁ꯭ꯋꯥꯏꯗ ꯊꯅꯝꯃꯗꯤ ꯂꯝꯁꯦ ꯃꯥꯡꯗ꯭ꯔꯥ? ꯁꯣꯝꯗ ꯑꯃꯨꯛ ꯄꯨꯁꯜꯂꯦ. ꯅꯪꯒꯤ ꯁꯤꯒꯤ ꯂꯩꯕꯥꯛꯁꯦ ꯂꯩ ꯁꯦꯝꯒꯗꯕ ꯋꯥꯠꯂꯤꯕ. ꯒꯝꯂꯥꯕꯨ ꯂꯩꯔꯤꯕꯅꯦ? ꯑꯣ, ꯌꯥꯝ ꯂꯩꯔꯤꯅ. ꯉꯁꯤ ꯁꯦꯝꯗꯣꯔꯕ? ꯅꯍꯥꯟꯒꯤ ꯃꯔꯨ ꯃꯌꯥꯝꯗꯨꯗꯤ, ꯂꯥꯛꯈꯤꯕ ꯃꯔꯨꯗꯣ. ꯑꯗꯒꯤ ꯀꯩꯅꯣ ꯈꯔꯁꯨ ꯋꯥꯠꯂꯤꯅꯦ. ꯃꯔꯨ ꯈꯔ ꯂꯥꯛꯀꯗꯕꯁꯨ ꯂꯩꯔꯤꯅꯦ ꯅꯪꯒꯤꯁꯦ. ꯄꯦꯀꯦꯠ ꯑꯃꯔ ꯀꯩꯅꯣ. ꯑꯃ ꯋꯥꯠꯂꯤꯕ ꯃꯥꯜꯂꯤꯗ. ꯑꯗꯨ ꯁꯨꯔꯕꯣ? ꯁꯨꯔꯦ. ꯅꯍꯥꯟ ꯑꯦꯃꯦꯖꯣꯟꯗꯒꯤ ꯆꯦꯟꯕꯗꯨꯅꯤꯀꯣ ꯍꯥꯏꯅꯔꯤꯁꯦ. 97.4 ꯂꯦꯡꯒꯅꯣ. ꯉꯁꯥꯏꯁꯦ ꯏꯆꯥꯅꯨꯄꯥꯁꯤꯗꯣ ꯁꯤꯅ ꯇꯦꯝꯄꯔꯦꯆꯔ ꯑꯣꯜꯂꯤꯅꯦꯕ. ꯃꯥꯅ ꯑꯣꯟꯕꯤꯌꯣꯅ. ꯕꯕꯥ ꯍꯛꯆꯥꯡꯁꯤ ꯁꯣꯜꯂꯤ ꯇꯧꯏ. ꯃꯥ ꯉꯁꯤ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯀꯌꯥ ꯆꯥꯍꯧꯗꯕ. ꯑꯗꯣ ꯍꯛꯆꯥꯡ ꯁꯣꯜꯂꯤ ꯇꯧꯏ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯄꯥꯈꯠꯂꯨꯔꯦꯅꯦ. ꯍꯛꯆꯥꯡ ꯇꯦꯝꯄꯔꯦꯆꯔ ꯑꯣꯟꯕꯤꯌꯣꯅ ꯃꯄꯨꯗ ꯍꯥꯏ ꯂꯩꯔꯝꯃꯦ. ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦꯗ, ꯅꯣꯔꯃꯦꯜ ꯇꯥꯏꯌꯦꯕ. ꯃꯥ ꯆꯥꯛ ꯆꯥꯕꯩꯗꯤ ꯈꯔ ꯐꯔꯦ ꯅꯠꯇ꯭ꯔꯥ? 97.7. ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯉꯥꯛꯇꯪ ꯑꯩ ꯁꯨꯝ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯒꯀꯣ
ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦꯕ ꯃꯣꯔꯅꯤꯡ ꯀꯥꯏ ꯉꯁꯥꯏꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯃꯁꯥ ꯀꯩꯁꯨ ꯁꯥꯗꯦ ꯃꯥꯅ ꯁꯨꯝ ꯑꯣꯜꯂꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦꯒ ꯉꯁꯥꯏꯗꯒꯤ ꯃꯥ ꯁꯥꯟꯅꯔꯒꯁꯨ ꯂꯩꯕ ꯍꯥꯏꯗꯤ ꯐꯣꯟ ꯈꯔꯁꯨ ꯌꯦꯡꯉꯁꯨ ꯂꯩꯕꯀꯣ ꯑꯗꯨꯅꯁꯨ ꯃꯁꯥꯗꯨ ꯈꯤꯇꯪ ꯆꯣꯛꯊꯕꯣꯏ ꯀꯩꯕꯣꯏ ꯇꯧꯕꯖꯥꯠꯅꯤ ꯑꯕꯨꯡꯉꯣ 자 가도 림씨니 림씨니 실 림씨면에 서스 글로고 없었다면 막 좀 보더는 시 김길 매면 떠오른 거니 아마나 밑에 그 종니 cầm sai đi xem gì vậy xin lại xin nó phải yêu là mà nó ubi mặc gì vậy nè hắc chả pura không có thế abang orang cái nó pi lại vậy mà pero cái gì ông này bây giờ cái nó pi lại vậy mà lollipop đi pasok đi Masaydi itu kampai thongboga adagi sana pa tumato yade masa ma kitang de high school sondara ka tebus olo kola de koi ji kitang taklong na kino tong gi bai tare ko wakanda pa sak de ma ju sadra ba ibani sai sana pa de pasana sa gare do ji kara heavy breakfast ho gena to ko heavy tea time breakfast nanti siapa ini kamu kerap nasi bread main mari aja ani aja jurum ga oleh siapa saya kamu lem ya pak makan kamu mutu juga break kau yang salah nung saya kang bodoh ha betul kayak kau tak lawan kena powder ayo pemamer hai ni je ai siapa pemasan mati na ai mana ai sonja dan mana tahu cara pun di wali dah ada kau itu kau punya dah lu aja pun di camp tahu tu ada mati ngan saya mata kita kena tahu le dah na lei siam le na ada ngan saya tahu mana kumdara apa ada ini temperature on masa saba kau barang on hai apa ni sunu pa tu masa mai ti temperature on biu kana hai le na ada kau je tu temperature ulu kana sunu pa na hai kau shock cari dengan saya ni jo hai betul ada ni dah itu pun di kem tahu tu temperature jo kem le lekte mana sunu kan mama dah psychologically kena memfollow tu dah hari apa tu iwan ya jadi lagi wali sana mina bibanya jida mana sina asuk aman tonton to itu sih degi upay elektrik sini sejarah jenu HP ada kayaknya nana sih HP dapat nih pak kakek pak itu prop solusinya pambrai yang ujar pak jadi cuma toko aja mangani kan hormon yang mana lo apa ya lagi hormon lo jadi yang mana apa sih mangan kamu cakap jadi minasi mangan kamu lagi cakap jadi minasi kunggau tu piro mai kunggau jangan sih Amazon di lap lah pi na hari ni kalau dia sah piro pasogi kamu gini pira kamu gini Ngô thì gì tôi kể nó ha star nè ajimu kasamparki crop solution ana koi agri nungi poche me am phungdo modam chadini ka ski home an jone magi masai haina buto lagi nutrients me am walena adum lay busali ha no khale gana as mi me am jimu
ꯁꯨꯝ ꯂꯩꯇꯅ ꯈꯜꯂꯛꯑꯕꯖꯥꯠꯅꯤꯗ ꯑꯩ ꯁꯤꯗ ꯀꯣꯚꯤꯠ ꯇꯦꯁ ꯇꯧꯔꯤꯕꯀꯣ ꯁꯤꯒꯤ ꯑꯦꯌꯥꯔꯄꯣꯔꯠ ꯒꯦꯠꯇ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯍꯥꯏꯊꯔꯛꯄ ꯀꯥꯟꯗ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯂꯩꯌꯦꯕ ꯃꯌꯥꯝ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯊꯨꯡꯉꯛꯄ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯣꯏꯅꯃꯛ ꯇꯦꯁ ꯇꯧꯋꯦ ꯑꯅꯝꯕ ꯑꯁ ꯇꯣ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯔꯣꯞ ꯁꯣꯂꯨꯁꯟꯁꯤꯅꯤꯀꯣ ꯊꯣꯡ ꯂꯣꯜꯂꯝꯃꯦ ꯅꯍꯥꯟꯁꯨ ꯊꯣꯡ ꯂꯣꯜꯂꯦ ꯀꯩꯗꯧꯖꯥꯠꯅꯣ ꯄꯣꯠ ꯑꯝꯇ ꯂꯩꯇ꯭ꯔꯕꯖꯥꯠꯅꯣ ꯍꯥ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯁꯦ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯔꯣꯡ ꯗꯥꯏꯔꯦꯛꯁꯟꯗꯒ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗꯒ ꯍꯣꯔꯣꯟ ꯈꯣꯡꯖꯤꯜꯂꯤ ꯇꯣ ꯁꯤꯁꯦ ꯔꯣꯡ ꯗꯥꯏꯔꯦꯛꯁꯟꯗꯒ ꯂꯥꯛꯑꯒꯕ ꯀꯩꯗꯧꯁꯦꯕ ꯏꯕꯥꯅꯤ what shall we do now ꯅꯍꯥꯟꯗꯤ ꯌꯥꯍꯧꯗꯦ ꯀꯩꯅꯣꯒꯤꯗ ꯁꯟꯖꯦꯟ ꯊꯣꯡꯒꯤꯗꯣ ꯑꯗꯨꯗ ꯑꯝꯇ ꯌꯦꯡꯁꯤ ꯁꯟꯖꯦꯟꯊꯣꯡꯒꯤ ꯑꯣꯔꯒꯥꯅꯤꯛ ꯑꯥꯎꯠꯂꯦꯠ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦꯕ ꯑꯩ ꯅꯍꯥꯟ ꯀꯩꯅꯣ ꯍꯣꯔꯃꯣꯟ ꯂꯩꯔꯛꯄꯗꯣ ꯁꯤꯗ ꯑꯃ ꯂꯩꯔꯝꯃꯦ ꯑꯩꯆ ꯄꯤ ꯁꯤꯡ ꯑꯦꯟ ꯀꯣꯑꯣꯄꯔꯦꯁꯟ ꯁꯤꯗ ꯌꯥꯎꯕ꯭ꯔꯥ ꯅꯍꯥꯟ ꯍꯪꯉꯣ ꯁꯤ ꯂꯩ ꯅꯣꯏꯒꯤꯁꯦ ꯀꯩꯅꯣ ꯂꯩꯒꯗ꯭ꯔꯥ ꯏꯞꯁꯟ ꯁꯣꯜꯒ ꯂꯩꯒꯗ꯭ꯔꯥ ꯏꯞꯁꯟ ꯁꯣꯜ ꯂꯩꯕ꯭ꯔꯥ ꯃꯦꯒꯅꯦꯁꯤꯌꯝ ꯁꯜꯐꯦꯠꯇꯣ ꯂꯩꯇꯦ ꯁꯨꯄꯔ ꯐꯣꯁꯐꯦꯠ ꯂꯩꯕ꯭ꯔꯥ ꯁꯨꯄर फॉस्फेट ꯂꯩꯇꯦ ꯀꯩꯅꯣꯗ ꯃꯣꯏꯔꯥꯡꯈꯣꯝꯗ ꯑꯃ ꯂꯩꯕꯅꯦ ꯍꯥꯏꯕꯗꯣ ꯃꯣꯏꯔꯥꯡꯈꯣꯝꯗ ꯃꯣꯏꯔꯥꯡꯈꯣꯝꯒꯤꯗ ꯑꯃꯗꯤ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯝꯕ ꯃꯑꯣꯡꯗ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯃꯣꯏ ꯗꯨꯀꯥꯟꯗꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯍꯟꯉꯩꯅ ꯍꯥꯏꯅꯕꯅꯦꯕ ꯖꯒꯥꯗꯣ ꯍꯥꯏꯔꯞ ꯍꯥꯏꯗꯤ ꯁꯤꯒꯤ ꯍꯦꯛ ꯃꯣꯏꯔꯥꯡꯈꯣꯝꯒꯤ ꯁꯤ ꯂꯥꯟꯊꯣꯛꯑꯦꯗꯅ ꯊꯣꯡ ꯑꯃ ꯍꯧꯈꯤꯕꯗ ꯑꯗꯨꯒꯤ ꯀꯣꯟꯅꯔ ꯃꯇꯦꯛ ꯊꯦꯛꯄꯩꯗꯣ ꯑꯣ ꯍꯥꯏꯗꯤ ꯑꯣꯏꯔꯣꯝꯗ ꯑꯣꯏꯔꯣꯝꯗ ꯑꯣ ꯐꯔꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯥꯅ ꯖꯒꯥ ꯑꯃ ꯇꯥꯛꯂꯤꯕꯀꯣ ꯃꯣꯏꯔꯥꯡꯈꯣꯝꯒꯤꯗ ꯃꯣꯗ ꯑꯣꯏꯅ ꯑꯃꯨꯛ ꯊꯤꯔꯨꯔꯒꯦ ꯁꯟꯖꯦꯟꯊꯣꯡꯗ ꯌꯥꯎꯗ꯭ꯔꯒꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯟꯖꯦꯟꯊꯣꯡꯒꯤ ꯑꯣꯔꯒꯥꯅꯤꯛ ꯑꯥꯎꯠꯂꯦꯠꯇꯣ ꯃꯣꯗ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯁꯤꯗ ꯈꯔꯗꯤ ꯌꯥꯎꯔꯦ ꯌꯥꯎꯕ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯎꯔꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯦꯒ꯭ꯔꯤꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯑꯥꯎꯠꯂꯦꯠꯁꯦ ꯁꯤꯗ ꯑꯃꯨꯛ ꯍꯪꯒꯦ ꯇꯧꯔꯤꯌꯦ ꯁꯤꯗꯤ ꯐ꯭ꯔꯤꯖ ꯌꯥꯝ ꯂꯩꯌꯦ ꯆꯪꯕ ꯇꯟꯗ꯭ꯔꯣ ꯄꯨꯂꯤꯁ ꯀꯤꯕꯤ ꯅꯠꯇꯕ ꯃꯤ ꯌꯥꯝ ꯇꯤꯜꯂꯦꯕ ꯑꯗꯨꯒꯤꯅꯤꯀꯣ ꯃꯣꯏꯔꯥꯡꯈꯣꯝꯒꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯃꯣꯏꯔꯥꯡꯈꯣꯝꯒꯤꯅ ꯁꯤꯁꯦ ꯑꯦꯃꯦꯖꯣꯟꯗꯩ ꯂꯧ ꯇꯥꯟ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅꯤ ꯄꯣꯠ ꯑꯃꯠꯇ ꯌꯥꯎꯗꯦꯕꯀꯣ ꯃꯣꯏꯁꯦ ꯁ꯭ꯇꯣꯛ ꯂꯣꯏꯈꯤꯕ ꯃꯥꯜꯂꯦꯕ ꯉꯁꯥꯏꯒꯤ ꯄꯣꯠ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯨꯅ ꯃꯁꯛꯁꯦ ꯍꯥꯏꯗꯤ ꯂꯣꯛꯗꯥꯎꯟ ꯂꯩꯈꯤꯕꯗꯣ ꯑꯗꯨꯅꯁꯨ ꯅꯠꯇ꯭ꯔꯗꯤ ꯇꯧꯐꯝ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯀꯩꯗ ꯇꯥꯏ ꯂꯥꯁꯇ ꯑꯦꯃꯦꯖꯣꯟꯗ ꯑꯗꯨꯅ ꯕꯥꯏ ꯕꯥꯏ ꯌꯨꯝꯗ ꯊꯦꯡꯅꯔꯁꯤ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯅꯨꯄꯤ ꯑꯃꯅ ꯅꯉꯣꯟꯗ ꯌꯦꯡꯉ ꯆꯄꯜꯗ ꯌꯦꯡꯉꯦꯗꯣ ꯉꯁꯥꯏ ꯃꯣꯏꯔꯥꯡꯈꯣꯝꯒꯤꯗꯣ ꯆꯠꯄꯗꯣ ꯌꯦꯟ ꯀꯛꯄ ꯅꯨꯄꯥꯗꯣ ꯈꯪꯉꯤꯗꯅ ꯁꯣꯝꯗ ꯒꯥꯔꯤ ꯃꯥꯡꯗꯩ ꯃꯗꯨꯁꯨ ꯅꯉꯣꯟꯗ ꯌꯦꯡꯉꯦꯅ ꯑꯗꯣ ꯃꯈꯥꯗ ꯑꯃꯨꯛ ꯌꯦꯡꯉꯦ ꯃꯣꯏ ꯅꯪꯒꯤ ꯁꯦꯟꯗꯟꯗꯨꯗ ꯉꯁꯥꯏꯁꯦ ꯑꯩꯈꯣꯏꯅ ꯆꯠꯄꯗꯣ ꯃꯥꯒꯤ ꯗ꯭ꯔꯦꯁꯇꯨ ꯁꯦꯠꯂꯒ ꯃꯈꯥꯗ ꯁꯤꯗꯗꯤ ꯁꯦꯟꯗꯟ ꯇꯣꯡꯕ ꯑꯗꯨꯅꯤꯀꯣ ꯍꯥꯏꯅꯩꯁꯦ ꯑꯗꯨꯅ ꯀꯦꯃꯤꯀꯦꯜꯗꯨꯁꯨ ꯐꯪꯉꯛꯇ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯨ ꯄꯥꯝꯕꯤꯕ ꯊꯣꯛꯂꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯚꯤডিꯑꯣꯁ ꯎꯕꯤꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯀꯣ ꯏꯪꯂꯤꯁ ꯆꯥꯅ ꯐꯖ ꯂꯩꯕꯤꯌꯣ ꯍꯌꯦꯡꯒꯤ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ so please be safe and be healthy bye bye good night bye bye